ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯟꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯇꯞꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯒ "ꯕꯦꯝꯃ, ꯂꯩꯕꯥꯛꯂꯩ, ꯂꯩꯕꯥꯛꯂꯩꯅ ꯇꯥꯏꯌꯦ, ꯀꯔꯤ ꯍꯥꯏꯒꯦ ꯃꯥ? ꯑꯩ ꯁꯤ ꯂꯩꯌꯦ, ꯏꯁꯤꯡ ꯈꯤꯇ ꯄꯨꯔꯛꯎ"꯫ "ꯍꯣꯏ ꯃꯥ" ꯍꯥꯏꯔꯒ ꯂꯩꯕꯥꯛꯂꯩꯅ ꯏꯁꯤꯡ ꯄꯨꯔꯛꯇꯨꯅ ꯃꯃꯥꯗ ꯄꯤ꯫ ꯇꯝꯐꯥ ꯏꯁꯤꯡ ꯑꯗꯨ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯣꯏ ꯇꯥꯃꯣꯗꯤ ꯊꯕꯛ ꯆꯠꯈ꯭ꯔꯕ? ꯆꯠꯇ꯭ꯔꯗꯤ ꯀꯧꯔꯛꯎ, ꯇꯣꯟꯁꯨ ꯂꯥꯛꯑꯣꯅ ꯑꯝꯇ ꯍꯥꯏꯌꯨ, ꯅꯅꯝꯃꯁꯨ ꯌꯥꯎꯔꯛꯎꯀꯣ"꯫ ꯂꯩꯕꯥꯛꯂꯩ ꯃꯃꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕꯁꯨ ꯉꯝꯖꯗ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯕꯨꯡ ꯃꯧꯄꯥ ꯃꯅꯝꯃ ꯄꯨꯟꯅ ꯀꯧꯔꯨꯔꯦ꯫ ꯇꯝꯐꯥꯅ "ꯏꯕꯨꯡ ꯑꯆꯧꯕ, ꯉꯁꯤꯗꯤ ꯏꯃꯥ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯇꯣꯟ, ꯅꯪꯁꯨ ꯃꯨꯟꯅ ꯇꯥꯎ꯫ ꯏꯃꯥꯅ ꯍꯤꯡꯉꯅꯤꯅ ꯍꯤꯡꯕꯗ ꯀꯨꯏꯅ ꯁꯥꯡꯅ ꯍꯤꯡꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯗꯨꯅ ꯏꯕꯨꯡ ꯑꯆꯧꯕ, ꯅꯪꯅ ꯅꯆꯟ ꯑꯃꯗꯤ ꯅꯧꯄꯥ ꯑꯅꯤꯁꯦ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨ"꯫ ꯁꯅꯥꯇꯣꯝꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ "ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯁꯨ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ. ꯅꯪꯅꯁꯨꯅꯦ, ꯅꯆꯟ ꯅꯅꯥꯎ ꯑꯅꯤꯁꯦ ꯅꯪꯒ ꯄꯣꯛꯃꯤꯟꯅꯕꯅꯤ ꯈꯟꯅ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ"꯫ ꯁꯅꯥꯇꯣꯝꯕꯤ ꯃꯆꯤꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ "ꯌꯦꯡꯁꯤꯜꯂꯅꯤ ꯌꯦꯡꯁꯤꯜꯂꯅꯤ, ꯍꯥꯏꯕ ꯉꯥꯡꯕꯁꯨ ꯑꯃꯠꯇ ꯌꯥꯗꯕ ꯅꯆꯥꯁꯤꯡꯁꯤꯕꯣ"꯫ ꯀꯟꯅ ꯉꯥꯡꯕꯗꯤ ꯇꯣꯟ ꯁꯅꯥ ꯂꯩꯕꯅꯤꯅ ꯐꯨꯔꯛꯀꯅꯤ ꯀꯤꯕꯗꯒꯤ ꯍꯥꯏꯗ꯭ꯔꯦ꯫ ꯇꯣꯟ ꯁꯅꯥꯅ "ꯀꯔꯤꯒꯤꯅꯣ ꯃꯥ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯄꯤꯁꯤꯜꯂꯤꯁꯤꯕꯣ? ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯇ ꯈꯜꯂꯣ꯫ ꯇꯣꯟꯒ ꯂꯩꯕꯥꯛꯂꯩꯒꯁꯦ ꯑꯩꯒꯤꯗꯤ ꯏꯔꯦꯝꯈꯥꯛꯀꯤ ꯏꯅꯥꯎ ꯉꯥꯛꯇꯅꯤ꯫ ꯃꯣꯏ ꯑꯅꯤ ꯃꯤ ꯑꯣꯏꯅ ꯁꯦꯝꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯄꯪꯈꯟꯗ ꯈꯟꯖꯤꯟꯒꯅꯣ꯫ ꯏꯃꯥꯁꯨ ꯗꯣꯛꯇꯔ ꯑꯃ ꯇꯥꯟꯅꯔꯕꯅꯤ ꯑꯩꯅ, ꯑꯗꯨꯒ ꯂꯥꯌꯦꯡꯉꯗꯣꯏꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯥꯕꯁꯨ ꯐꯔꯅꯤ꯫ ꯇꯣꯟꯁꯨ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯕꯅꯤ나 ꯕꯣꯔꯗꯤꯡꯗ ꯃꯇꯝ ꯈꯔ ꯊꯝꯅꯕ ꯍꯪꯉꯨꯔꯕꯅꯤ ꯉꯔꯥꯡ ꯑꯩꯅ꯫ ꯉꯁꯤꯗꯤ ꯊꯥꯡꯖ ꯑꯣꯏꯔꯦ, ꯅꯤꯡꯊꯧꯀꯥꯕꯗ ꯊꯤꯜꯂꯛꯑꯒꯦꯅ ꯍꯥꯏꯔꯝꯃꯕꯅꯤ꯫ ꯍꯣꯔꯦꯟꯂ ꯍꯌꯦꯡꯂ ꯄꯨꯒꯗꯕ ꯄꯣꯠꯆꯩꯗꯣ ꯃꯐꯤ ꯃꯔꯣꯟ ꯈꯔ ꯂꯩꯔꯨꯅꯕꯅ ꯃꯅꯝꯃꯗ ꯍꯥꯏꯔꯝꯃꯤꯅꯤ, ꯄꯩꯁꯥ ꯈꯔ ꯄꯤꯈꯣꯅ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯈꯟꯕ ꯌꯥꯗ꯭ꯔꯦ ꯃꯥ, ꯁꯤꯗꯒꯤꯗꯤ ꯇꯣꯟ ꯏꯕꯥꯅꯤ ꯆꯪꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯃꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯃꯥ, ꯑꯩ ꯊꯕꯛ ꯑꯃꯨꯛ ꯊꯣꯛꯈꯤꯒꯦ", ꯍꯥꯏꯔꯝꯂꯒ ꯇꯣꯟ ꯁꯅꯥꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯇꯝꯐꯥ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯊꯃꯣꯏ ꯄꯦꯟꯖꯗꯨꯅ ꯀꯞꯆꯔꯤ꯫ ꯂꯩꯕꯥꯛꯂꯩ ꯊꯥꯖꯗ꯭ꯔꯕ ꯃꯌꯥꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯔꯥꯎꯖꯗꯨꯅ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ "ꯃꯥ, ꯇꯥꯃꯣꯅ ꯍꯥꯏꯔꯝꯃꯤꯗꯣ ꯑꯌꯥ ꯅꯨꯡꯉꯥꯏꯔꯦ ꯃꯥ, ꯇꯣꯟꯁꯨ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤ ꯐꯖꯅ ꯍꯣꯠꯅꯕ ꯉꯝꯃꯅꯤ". ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ "ꯇꯣꯟ, ꯀꯔꯤ ꯂꯩꯗꯣꯏꯅꯣ ꯅꯪꯗꯤ"꯫ ꯇꯣꯟꯁꯨ ꯍꯔꯥꯎꯅ "ꯆꯦ, ꯑꯩꯒꯤꯗꯤ ꯐꯤꯔꯣꯟꯒꯤꯗꯤ ꯂꯩꯗ꯭ꯔꯁꯨ ꯌꯥꯔꯅꯤꯗ꯫ ꯆꯦ, ꯕꯣꯔꯗꯤꯡꯒꯤ ꯐ꯭ꯔꯤꯒ ꯅꯣꯠꯕꯨꯛ ꯑꯗꯨꯒ ꯑꯇꯩ ꯀꯣꯏꯁꯟ ꯕꯦꯡ ꯈꯔꯒ ꯂꯩꯔꯒ ꯌꯥꯔꯅꯤꯗ". "ꯑꯦ, ꯐꯤꯔꯣꯟꯁꯨ ꯂꯩꯗꯣꯏꯅꯤ꯫ ꯇꯥꯃꯣꯒ ꯏꯅꯝꯃꯒꯅ ꯕꯣꯔꯗꯤꯡꯒꯤ ꯐꯤ ꯄꯤꯔꯒꯗꯤ ꯆꯤꯆꯦꯅ ꯐꯤꯔꯣꯟ ꯂꯩꯕꯤꯗꯣꯏꯅꯤ꯫ ꯆꯤꯆꯦꯅ ꯇꯧꯔꯒ ꯑꯗꯨꯝ ꯂꯥꯛꯏꯗꯨꯗꯤ꯫ ꯆꯦ, ꯆꯦꯒꯤꯁꯨ ꯑꯍꯥꯟꯕ ꯄꯣꯠ ꯈꯔ ꯂꯩꯌꯨ꯫ ꯑꯩꯒꯤ ꯁ꯭ꯀꯨꯜꯒꯤ ꯐꯤ ꯊꯤꯅꯕ ꯍꯣꯠꯅꯕꯗ ꯆꯦꯒꯤꯗꯤ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯤꯗꯣ". ꯂꯩꯕꯥꯛꯂꯩ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯑꯦꯁ, ꯆꯤꯆꯦ ꯂꯩꯔꯤꯁꯤꯗꯤ ꯂꯩꯕꯤꯗꯣꯏꯅꯦ", ꯍꯥꯏꯔꯒ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯗꯨ ꯋꯥ ꯇꯥꯟꯅꯔꯤ꯫ ꯇꯝꯐꯥ ꯃꯆꯥ ꯑꯅꯤꯅ ꯍꯥꯏꯅꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯃꯤꯀꯨꯞ ꯑꯃ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯤ꯫ ꯁꯅꯥꯇꯣꯝꯕꯤ ꯏꯃꯨꯡꯗ ꯆꯪꯉꯒ ꯐꯣꯟ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ꯫ "ꯏꯃꯨꯡꯁꯦ ꯃꯨꯠꯊꯗꯕ ꯌꯥꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯃꯥꯡꯖꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯀꯔꯤ ꯇꯧꯕ ꯌꯥꯕꯗꯣ ꯑꯝꯇ ꯄꯨꯟꯅ ꯇꯥꯟꯅꯁꯤꯕ꯫ ꯍꯣꯔꯦꯟ ꯑꯩ ꯂꯥꯛꯀꯦ, ꯑꯗꯨꯒ ꯋꯥꯔꯤꯁꯤꯡꯗꯣ ꯐꯖꯅ ꯂꯤꯔꯒꯦ", ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯇꯣꯝꯇ ꯈꯟꯖꯩ, "ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯩꯅ ꯃꯥꯡꯍꯟꯒꯅꯤ, ꯑꯗꯨꯒ ꯑꯩꯅ ꯌꯦꯠꯄꯤꯅꯕ ꯀꯅꯥꯝ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯨꯝꯒꯤ ꯃꯧ". ꯇꯣꯟꯁꯅꯥ ꯃꯥꯒꯤ ꯐꯥꯏꯜ ꯑꯃ ꯀꯥꯎꯔꯝꯕꯗꯒꯤ ꯌꯨꯝꯗ ꯆꯪꯉꯛꯄꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯥꯟꯅꯔꯝꯂꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯔꯤꯒꯨꯝꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯥꯡꯅꯕ ꯈꯔ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯍꯥꯟꯅꯗꯒꯤꯁꯨ ꯆꯤꯡꯅ ꯂꯩꯕꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯤꯡꯅꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯌꯦꯡꯊꯣꯛꯑꯒꯦꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯖꯦꯝꯁꯟꯅ "ꯄ꯭ꯔꯦꯃꯤꯌꯥ, ꯑꯝꯇ ꯊꯦꯡꯅꯁꯤꯗ꯫ ꯀꯔꯝꯕ ꯃꯇꯝꯗ ꯊꯦꯡꯅꯗꯣꯏꯅꯣ? ꯊꯕꯛꯁꯦ ꯑꯩꯅ ꯆꯤꯟꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯪꯅ ꯑꯣꯏꯅ ꯂꯣꯏꯅ ꯆꯤꯜꯂꯒ ꯂꯩꯔꯦꯅꯦꯀꯣ". ꯄ꯭ꯔꯦꯃꯤꯅ "ꯊꯦꯡꯅꯕꯕꯨ ꯍꯦꯛꯇ ꯄꯪꯊꯦꯡꯅ ꯊꯦꯡꯅꯕ ꯎꯅꯕ ꯌꯥꯕ꯭ꯔꯥ? ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯩꯁꯦ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯣꯏꯗ꯭ꯔꯕ? ꯑꯗꯨꯅꯅꯦ, ꯌꯥꯝꯅ ꯇꯥꯡꯅ ꯃꯒꯨꯟ ꯂꯩꯅ ꯑꯃꯨꯛ ꯎꯅꯕꯁꯦ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ꯫ ꯁꯤꯗꯒꯤ ꯍꯦꯟꯖꯤꯜꯂꯛꯑꯗꯤꯅꯦ ꯁꯨꯡꯎ ꯎꯅꯔꯣꯏꯁꯤꯅꯤ". ꯑꯅꯤꯗꯨ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ꯫
Somdana James Leibaklei da call tawi. Leibaklei su yamna harauna sat paikhalai. Hello, da James. Ai ma, ngasisibu kari numino. Phone se ring bu chatpa nang bajalo. Paikhalakpa na halisibo. Diary dabu isan bayai ning sise. Hairaga James tu fagi tarai. Is isila ngasise Saturday numine. James khara oinarap tawna. Leibaklei. Kay haigita James. Ai se karigino khangdi. Wakhalse leitapam subang khangdi. Karigino haisibo. Khangningrane. Khangningeba hairoba. James tanja jari khanduna. Kayam khangninge. Sum khangningbra na hangale yengone. Hairabane da James. Adudi ai nungsi hairo. Aduga ai hairakeba. Haidrasu dum khangdra siba. Se hairoba natradi hairoi. Leibaklei yamna oinana. Ne aingwanda khanaba ho nupa am lei. Aingwanda dum khanaba ho ba. Mada aini yamna nusiri. Ada kanano khangningbra. James matomda na faitawi. Aduga khangsinadaba saraga. Khanano aisa. Nangdi atopa nupaga su khangnari boire. James sauba saraga hairakpani. Leibaklei tapna mong hadan nokjari. Nupada kanano satsa hairo. Natradi nangasine aini yumda laaga soidana lan sanani. Leibaklei nooga. Pakhali raisa. Adubura aina aigi thawaidagi su hena luna khanjari badadani. Da James aidi nangbu thamoi sengna nusi. James matomda haraubana loire. Ngasi Leibaklei na mangonda gonsilaga manu serakpaduda. Aini charang narido. Nangse aigyoba fangoidrana khanbagine ategi nate. Leibaklei hauna khanglong lokthorei. Aduga tapna. Leptraba khongphamne kanamtana khonganba ngamlaroidaba. Asumna numit adasu hokri. Anganba yukni Suresh Leibaklei da call tawi. Leibaklei yumgi thaba khara loiselingaida call da paihautre. Suresh na call pairaktrisna khari yorazano. Among matomta khanjai. Ayuk oibasida nupi oibanina thabak loisinamgani khallaga mutke asagaduna leiri. Ton sanana. Ton tabro. Ton se taraduna thalai. Se lising manga sina awaba phiron notebook ekada hore loichega chalaga leiro. Tamodi thabak laktaba yaroi na hari. Tamona lerapa yabado nangi apambado khangdabani lerektre. Tonsu oi tamo. Tona mu imung da changlaga. Tona. Je. Leibaklei na. Ton, ai si leye mamagi kada. Ton, mamagi kada changaga. Je, ibani horen bazar da chalusi ko. Kaidoba. Boarding da changbagi poche leiba. Tamona lupa 5,000 pirami. Adudi ai chak thongkige ko. Tangfana tapna. Nathai madi kaisu haidabra paisa pibado. Tona. Ma, ngasi day mado kem directly. Bunga kana honagadabani. Ma, honadoine. Mamaga chichega nungaina thamdoine. Hoi. Namanaba singdinaba loinabadane. Kaidonungda asawbo loidabani. Nangna laluragasu lalaiba ngamgadabani. Namanabasingna khanaba horakpa fataba wakhal khalakpadasune taptharaga leigadabani ko. Matamgi matungina thabak tawgadabani. Chalo kari loisinjaruro. Oi ma, asi airaga tonsu thokri. Somdana bainauna. Imasi. Susilasu taraduna. Kaidoragine boinao. Imasi nupi malai. Imasi amta unagi naye. Ai ma, kana oirajano. Asi airaga tholakduni ngubada tombi oirami. Tombi nang oire lao chango. Kari lege yam thajadi. Tombi na asida inaupi da lakpane. Aduda sum lambi thoina changpane. Chaga thaki singai ko. Ibema cha ni ta semo. Natom ja tombi la Iche angang singdi mayum pan ba yaurabo. Yaudri da tombi. Tisin biro kaino matam hento sagitani.
ꯑꯗꯣ ꯏꯆꯦ ꯑꯩ ꯄꯥꯎ ꯑꯃ ꯇꯥꯏꯌꯦ ꯆꯨꯝꯕ꯭ꯔꯣ ꯁꯤꯕꯣ ꯀꯔꯤ ꯄꯥꯎꯅꯣ ꯇꯣꯝꯕꯤ ꯏꯕꯨꯡꯉꯣ ꯑꯍꯟꯗꯣ ꯆꯨꯀꯣꯟꯗꯒꯤ ꯅꯨꯄꯤ ꯑꯃꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯣ ꯍꯣꯏ ꯆꯨꯝꯃꯦ ꯑꯩꯗꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯏꯆꯝ ꯆꯝꯖꯔꯗꯅ ꯏꯪꯅ ꯇꯞꯆꯔꯤꯕ ꯏꯁ ꯀꯔꯥꯏꯗꯒꯤꯅꯣꯗ ꯏꯆꯦ ꯍꯣꯏꯅ ꯃꯨꯟꯅ ꯈꯪꯗꯕꯒꯤꯅꯦ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯉꯝꯕ ꯅꯨꯄꯤꯅꯤ ꯅꯨꯄꯥ ꯈꯨꯗꯤꯡꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯑꯒ ꯃꯅꯥꯎ ꯅꯨꯄꯥꯗꯣ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯤꯅꯤ ꯏꯆꯦ ꯈꯣꯏꯗꯒꯤꯅ ꯀꯌꯥ ꯂꯧꯊꯣꯛꯄꯤꯈ꯭ꯔꯒꯦ ꯑꯗꯨꯝꯕ ꯅꯨꯄꯤꯗꯣ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯏꯆꯦ ꯃꯨꯟꯅ ꯈꯟꯕꯤꯌꯨ ꯁꯨꯁꯤꯂꯥ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯆꯨꯝꯕ꯭ꯔꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯇꯣꯝꯕꯤ ꯑꯩꯅꯕꯨ ꯏꯆꯦꯒꯤ ꯀꯔꯤ ꯐꯠꯇꯅꯕ ꯇꯧꯒꯗꯣꯏꯅꯣ ꯏꯆꯦ ꯍꯌꯦꯡ ꯆꯠꯂꯒꯅꯦ ꯇꯨꯃꯤꯟꯅ ꯍꯦꯛꯇ ꯌꯦꯡꯉꯨ ꯏꯆꯦ ꯑꯗꯨꯒ ꯈꯪꯉꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯖꯦꯅꯤꯇꯥ ꯆꯥ ꯄꯨꯊꯣꯛꯑꯒ ꯊꯝꯃꯤ ꯏꯗꯣꯝꯆꯥ ꯆꯥ ꯊꯛꯁꯦ ꯇꯣꯝꯕꯤꯅ ꯏꯆꯥꯁꯤꯡꯁꯦ ꯃꯁꯛ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯂꯝꯕꯤꯗꯒ ꯊꯦꯡꯅꯔꯁꯨ ꯑꯃꯠꯇ ꯈꯪꯉꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯗꯨ ꯊꯛꯑꯒ ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕꯤꯌꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯤꯁꯨ ꯆꯠꯈ꯭ꯔꯦ ꯖꯦꯅꯤꯇꯥ ꯇꯣꯝꯕꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥ ꯏꯗꯣꯝꯆꯥꯅ ꯍꯥꯏꯔꯝꯃꯤꯁꯦ ꯀꯔꯤꯅꯣ ꯑꯣꯏꯗꯕ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤ ꯏꯆꯦ ꯂꯩꯕꯥꯛꯂꯩꯅꯕꯨ ꯑꯁꯨꯝꯅ ꯇꯧꯔꯝꯒꯗ꯭ꯔꯥ ꯃꯤꯅ ꯍꯥꯏꯕꯗ ꯌꯥꯝꯅ ꯊꯥꯖꯒꯨꯝꯁꯤꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯁꯨꯁꯤꯂꯥ ꯃꯇꯣꯝꯇ ꯋꯥꯈꯜ ꯇꯧꯔꯤ ꯑꯩ ꯐꯖꯅ ꯌꯦꯡꯊꯣꯛꯎꯔꯒꯦ ꯁꯣꯝꯗꯅ ꯂꯩꯕꯥꯛꯂꯩ ꯐꯣꯟ ꯄꯥꯏꯈꯠꯂꯨꯕꯗ ꯁꯨꯔꯦꯁꯀꯤ ꯃꯤꯁꯀꯣꯜ ꯂꯩꯔꯝꯕꯗꯨꯗ ꯀꯔꯤ ꯂꯩꯔꯖꯥꯠꯅꯣ ꯗꯥ ꯁꯨꯔꯦꯁꯀꯤ ꯃꯤꯁꯀꯣꯜꯅꯤꯅꯦ ꯍꯥꯏꯔꯒ ꯀꯣꯜ ꯇꯧꯏ ꯔꯤꯡ ꯆꯠꯄ ꯍꯧꯕꯗ ꯉꯥꯏꯔꯤ ꯁꯨꯔꯦꯁ ꯐꯣꯟ ꯐꯠ ꯄꯥꯏꯔꯛꯏ ꯍꯜꯂꯣ ꯗꯥ ꯁꯨꯔꯦꯁ ꯃꯤꯁꯀꯣꯜ ꯂꯩꯔꯝꯃꯦ ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯀꯔꯤ ꯇꯧꯔꯤꯅꯣ ꯊꯕꯛ ꯁꯨꯝ ꯂꯣꯏꯁꯤꯜꯂꯨꯕꯅꯤꯗ ꯅꯣꯏꯅꯃꯗꯤ ꯂꯩꯌꯦ ꯃꯥꯗꯤ ꯇꯧꯍꯟꯕ ꯌꯥꯗ꯭ꯔꯣ ꯃꯥꯁꯨ ꯊꯕꯛ ꯑꯇꯣꯞꯄ ꯇꯧꯕ ꯑꯣ ꯑꯗꯣ ꯍꯣꯔꯦꯟ ꯅꯣꯏ ꯌꯨꯝꯗ ꯂꯥꯛꯀꯦ ꯇꯧꯕꯅꯦ ꯌꯨꯝꯗ ꯂꯩꯒꯗ꯭ꯔꯣ ꯉꯁꯤꯗꯤ ꯂꯩꯔꯨꯏ ꯇꯣꯟꯒ ꯕꯖꯥꯔꯗ ꯃꯥꯒꯤ ꯄꯣꯠꯆꯩ ꯈꯔ ꯂꯩꯕ ꯆꯠꯅꯤꯡꯉꯦ ꯑꯗꯨꯗꯤ ꯑꯩꯒ ꯄꯨꯟꯅ ꯑꯣꯏꯅ ꯆꯠꯂꯁꯦ ꯌꯥꯅꯤꯌꯦ ꯌꯥꯝ ꯀꯥꯏꯔꯕꯣ ꯂꯩꯕꯥꯛꯂꯩꯁꯨ ꯃꯥꯒꯤ ꯃꯇꯦꯡ ꯃꯌꯥꯝ ꯇꯧꯈꯤꯕꯅꯤꯅ ꯍꯦꯛ ꯋꯥ ꯀꯟꯅ ꯉꯥꯡꯕꯁꯨ ꯉꯝꯖꯗ ꯗꯥ ꯁꯨꯔꯦꯁ ꯂꯥꯏꯟꯗ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯂꯒꯦ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯆꯥꯛ ꯇꯣꯛꯄꯒ ꯑꯗꯨꯝ ꯍꯥꯏꯖꯤꯜꯂꯛꯑꯗꯕꯅꯤꯀோ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ ꯂꯩꯕꯥꯛꯂꯩꯁꯨ ꯀꯩꯝꯇ ꯍꯥꯏꯕ ꯉꯝꯗꯅ ꯑꯗꯨꯝ ꯂꯩꯍꯧꯏ ꯆꯥꯛ ꯇꯣꯛꯑꯒ ꯁꯨꯔꯦꯁꯁꯨ ꯂꯥꯛꯏ ꯃꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯠꯂꯤ ꯄꯣꯠ ꯈꯜꯂꯤꯉꯩꯗ ꯁꯨꯁꯤꯂꯥꯁꯨ ꯐꯨꯔꯤꯠ ꯂꯩꯕ ꯆꯪꯉꯛꯄꯗ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯍꯦꯛ ꯊꯦꯡꯅꯔꯦ ꯁꯨꯁꯤꯂꯥ ꯃꯔꯨꯝ ꯑꯃꯗ ꯊꯩꯖꯤꯜꯂꯒ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯌꯦꯡꯉꯒ ꯂꯩ ꯁꯨꯔꯦꯁꯅ ꯁꯤꯒꯩꯁꯦ ꯄꯦꯛ ꯇꯧꯁꯤꯟꯕꯤꯔꯣ ꯇꯣꯟ ꯀꯔꯤ ꯋꯥꯠꯂꯤꯒꯦ ꯌꯦꯡꯉꯣ ꯇꯣꯟꯅ ꯁꯨꯔꯦ ꯌꯥꯔꯅꯤꯌꯦ ꯗꯥ ꯁꯨꯔꯦꯁ ꯑꯗꯨꯗꯤ ꯅꯣꯏ ꯆꯦꯒꯤ ꯑꯃꯨꯛ ꯈꯜꯂꯨꯔꯁꯤ ꯂꯥꯎ ꯂꯩꯕꯥꯛꯂꯩꯅ ꯌꯥꯅꯤꯌꯦ ꯗꯥ ꯁꯨꯔꯦꯁ ꯑꯩꯒꯤꯗꯤ ꯂꯩꯕꯤꯔꯅꯨ ꯂꯥꯛꯑꯣꯀꯣ ꯍꯥꯏꯔꯒ ꯂꯩꯕꯥꯛꯂꯩꯒꯤ ꯃꯈꯨꯠꯇꯨ ꯍꯥꯏꯐꯦꯠ ꯄꯥꯏꯔꯒ ꯆꯠꯈꯤꯔꯝꯃꯤ ꯁꯨꯁꯤꯂꯥ ꯃꯄꯨꯛꯅꯤꯡꯗ ꯇꯣꯝꯕꯤꯅ ꯍꯥꯏꯔꯝꯕꯗꯨ ꯅꯤꯡꯁꯤꯡꯉꯒ ꯆꯨꯝꯃꯦꯗꯅ ꯈꯟꯈꯤ ꯑꯗꯨꯒ ꯖꯦꯝꯁꯇꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯍꯜꯂꯒꯦꯅ ꯈꯜꯂꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯑꯒ ꯃꯌꯨꯝꯗ ꯆꯪꯉꯛꯄꯗ ꯁꯣꯐꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯎꯡꯉꯒ ꯐꯝꯃꯤ ꯑꯗꯨꯒ ꯖꯦꯝꯁ ꯀꯧꯊꯣꯔꯛꯏ ꯖꯦꯝꯁꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯛꯂꯛꯏ ꯁꯨꯁꯤꯂꯥ ꯃꯆꯥꯗ ꯃꯥꯅ ꯎꯍꯧꯕ ꯋꯥꯔꯤꯁꯤꯡꯗꯨ ꯂꯣꯏꯅ ꯇꯝꯃꯤ ꯖꯦꯝꯁ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯕꯥꯛꯂꯩꯗ ꯀꯣꯜ ꯇꯧꯏ ꯂꯩꯕꯥꯛꯂꯩꯁꯨ ꯐꯣꯟꯗꯨ ꯅꯨꯃꯤꯗꯥꯡꯁꯨ ꯁꯥꯏꯂꯦꯟ ꯊꯝꯕꯗꯒꯤ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯗꯨꯅ ꯑꯗꯨꯝ ꯁꯥꯏꯂꯦꯟ ꯂꯩꯕꯅꯤꯅ ꯐꯣꯟ ꯂꯥꯛꯄ ꯈꯪꯗ꯭ꯔꯦ ꯖꯦꯝꯁ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ ꯃꯃꯥꯅ ꯇꯝꯃꯤꯕ ꯋꯥꯔꯤꯗꯨꯒ ꯂꯩꯕꯥꯛꯂꯩꯅ ꯐꯣꯟ ꯄꯥꯏꯔꯛꯇꯕꯗꯨꯗ ꯁꯥꯎꯅ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯑꯒ ꯂꯩꯕꯥꯛꯂꯩ ꯍꯣꯏꯒꯤ ꯀꯨꯟꯗꯣꯡꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯒ ꯐꯣꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯤ ꯂꯩꯕꯥꯛꯂꯩ ꯍꯣꯏꯁꯨ ꯄꯣꯠꯆꯩ ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯍꯜꯂꯛꯏ ꯁꯨꯔꯦꯁꯅ ꯒꯥꯔꯤ ꯈꯥꯝꯃꯒ ꯇꯣꯟ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯇꯣꯟꯅ ꯍꯣꯏ ꯗꯥ ꯁꯨꯔꯦꯁ ꯂꯩꯍꯧꯔꯒꯦꯀꯣ ꯂꯩꯕꯥꯛꯂꯩꯅ ꯗꯥ ꯁꯨꯔꯦꯁ ꯂꯩꯍꯧꯔꯒꯦꯀꯣ ꯁꯨꯔꯦꯁꯁꯨ ꯆꯠꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯃꯒ ꯐꯣꯟ ꯇꯧꯔꯤꯕ ꯖꯦꯝꯁ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯒꯥꯔꯤꯗꯨ ꯈꯔ ꯃꯔꯨꯝ ꯑꯣꯏꯔꯞꯅ ꯈꯥꯝꯕꯅꯤꯅ ꯂꯩꯕꯥꯛꯂꯩꯅꯁꯨ ꯌꯦꯡꯁꯤꯜꯂꯨꯗꯕꯅ ꯎꯍꯧꯗ꯭ꯔꯦ ꯖꯦꯝꯁ ꯁꯥꯎꯕꯅ ꯂꯣꯏꯔꯦ ꯂꯩꯕꯥꯛꯂꯩ ꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯪꯉꯨꯔꯁꯤꯔ ꯐꯥꯎꯕ ꯈꯜꯂꯕꯅꯤ ꯑꯗꯨꯕꯨ ꯆꯪꯕꯗꯤ ꯆꯪꯗ ꯃꯌꯨꯝꯗ ꯂꯥꯛꯑꯒ ꯄꯣꯠꯆꯩ ꯊꯨꯒꯥꯏꯕ ꯍꯧꯔꯛꯏ ꯂꯩꯕꯥꯛꯂꯩꯅ ꯐꯣꯟ ꯌꯦꯡꯉꯨꯕꯗ ꯃꯤꯁꯀꯣꯜ 50 ꯂꯩꯔꯝꯕꯗꯨꯗ ꯄꯥꯈꯠꯅ ꯍꯥꯊꯨ ꯍꯥꯊꯨ ꯀꯣꯜ ꯇꯧꯖꯔꯛꯏ ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨ ꯑꯣꯐ ꯂꯩꯈꯤ ꯂꯩꯕꯥꯛꯂꯩ ꯖꯦꯝꯁ ꯁꯥꯎꯔꯝꯃꯅꯤ ꯈꯪꯕꯗꯒꯤ ꯖꯦꯝꯁꯟꯗ ꯀꯣꯜ ꯇꯧꯔꯒ ꯗꯥ ꯖꯦꯝꯁꯟ ꯑꯩꯅ ꯀꯣꯜ ꯇꯧꯕꯗꯣ ꯆꯠꯇ꯭ꯔꯦ ꯃꯥꯅ ꯇꯧꯔꯛꯄꯗꯣ ꯑꯩ ꯈꯪꯍꯧꯗ꯭ꯔꯦ ꯖꯦꯝꯁꯟꯅ ꯌꯥꯅꯤ ꯌꯥꯅꯤ ꯄꯥꯈꯠꯀꯅꯨ ꯑꯩ ꯐꯖꯅ ꯍꯥꯏꯒꯦ ꯍꯥꯏꯔꯒ ꯂꯩꯕꯥꯛꯂꯩꯁꯨ ꯃꯃꯥꯅ ꯀꯧꯔꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ
James'ta call tawbada off leibaduda Jacksonda amu tawi. Jacksonna da Jameson yam thunam ta law akhoi tam chawse kaino ma tawreba. Jameson ji phone adu thambaga mana yorakpada James'ta tawremeba adu ubada kaino bai nang tawrise. Jameson da consilaga matham bene kapjai. Jamesona Leibaklei to nang phone off lei no aingonda call tawrame. James mana uba mana call tawbada pairektaba adu tamaga kapi. James nungcbiduna ai tawraga fajana hagise. Asi hairaga Leibaklei da call tawi. Ahanba call tawbada pairekte ani suba tawbada waiting lei. James ki mamangda yamna nungairoi mana kona tamna tawrage wari sanarage na tawdre. Leibaklei Suresh na phone tarakpaduga paikhalakpaga Jameson ki call lakpaduda da Suresh ayora tarake ko mamana kaureba. Asi aijilaga phone adu thami. Aduga Jameson na tawba kanda Jameson su washroom da changba tanja oibadagi phone pairaktre. Tasengna Leibaklei matha saba aibado oire. James ka jingbate aibasu mana khangbanina kari tawramdoino khanbada. Asumna numitusu hokre thangnaba mikumda kari thoogaba kananasu haiba ngamba nate.